New Generation Foundation gi founder member oiramba Dr. Wahengbam Motilal Singh na leikhidabada awaba fongdokpa gi mifam ama pangthokre mifam aduda saruk yakiba member Singh di SS Brajamohan Sharma RK Khogendra Oinam Tombi Singh Kunjabasi Wangzam P Sarat Chandra Sharma KH Amujau Diras Yumnam Nek Found gi founder member oina matam sangna masagi angaba sakti matam amadi lausing kaitok chaduna saruk yazanaba misak amani Dr. Wahengbam Motilal Singh adubu miyoybagi punsigi khongchata aroiba pungja yoroktuna haukiba Mars 16 English singani kunithogi ayuk pung manga taba matamda yaibi thawaina hakjang thadok lamdana ishwar gi khuyada tinkhre mahak kainabagi maichak ase nek phone gi member khudingmakta fawi amadi mahakna leikhidabadagi leihoriba hangba ase matam chupagi mentionba ngamdana leihoragani ngasigi mifamda member pumnamakna leikhidraba Dr. Wahengbam Motilal gi thawaina Isorgi mafamda ingna tapna pothajanaba minute ani tumina leptuna Ishwar hanna prathna tawzaki loinana imung manuna nanghauriba awabadasu saruk yazari haina nek phone gi president S Jain Kumar na thadaroba cherol amana phongdorakli